ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜꯅꯤ, ꯂꯧꯁꯤꯡꯅꯤ ꯆꯦꯅꯦꯜꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯒꯤ ꯏꯍꯨꯜ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯩꯖꯔꯦ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯜ ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯌꯥꯎꯕ ꯎꯔꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤꯕꯗꯒꯤ ꯍꯣꯠꯅꯖꯔꯛꯄꯅꯤ꯫ ꯏꯪꯈꯣꯜ ꯁꯝꯕꯜ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯆꯥꯎꯏ꯫ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯤꯉꯩ ꯑꯌꯨꯛꯀꯤ ꯆꯥꯛꯉꯟ ꯑꯃꯨꯛ ꯍꯣꯠꯅꯔꯤꯉꯩꯗ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯅꯤꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯝꯂꯤꯕ ꯑꯗꯨꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯇꯥꯅ ꯐꯝꯕ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯜꯅ ꯀꯌꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯊꯟꯇ ꯍꯦꯛ ꯍꯪꯖꯕꯅꯤ꯫ ꯄ꯭ꯔꯁꯤꯀꯥꯟꯇ ꯆꯥꯛꯈꯨꯝꯂꯣꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯀꯩꯅꯣꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯤꯅ? ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯂꯣꯏꯔꯅꯤꯗ꯫ ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯅꯦ, ꯀꯔꯤꯕꯨ ꯇꯧꯔ ꯂꯩꯒꯦ? ꯑꯌꯨꯛ ꯆꯥꯛ ꯉꯟꯅ ꯆꯥꯏ ꯍꯥꯏꯕ ꯈꯪꯂꯕꯅꯤ꯫ ꯆꯥꯛꯁꯤ ꯐꯥꯎꯕꯗꯤ ꯈꯔ ꯉꯟꯅ ꯍꯣꯠꯅꯕ ꯌꯥꯕꯅꯤ꯫ ꯀꯨꯏꯔꯅꯨ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯀꯥꯗ ꯂꯩꯔꯝꯒꯦ, ꯂꯣꯏꯕꯒ ꯍꯥꯏꯔꯛꯂꯣ꯫ ꯄ꯭ꯔꯁꯤꯀꯥꯟꯇꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯕꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯡꯂꯝꯗ꯭ꯔꯤ꯫ ꯅꯨꯄꯤꯒꯤ ꯃꯁꯤꯟꯅꯤ, ꯅꯨꯄꯥꯒꯤ ꯅꯠꯇꯦ ꯈꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ꯫ ꯆꯥꯅꯕꯒꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕꯒꯤ ꯃꯌꯥꯝ ꯑꯗꯨ ꯀꯧꯁꯤꯜꯂꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯦ꯫ ꯃꯅꯤꯂꯩꯃꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯁꯤꯀꯥꯟꯇꯗꯤ ꯎꯏꯔꯨꯝ ꯇꯨꯝꯊꯕ ꯍꯧꯔꯝꯃꯤ꯫ ꯃꯅꯤꯂꯩꯃꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯇꯥꯕ꯭ꯔꯣ?" ꯄ꯭ꯔꯁꯤꯀꯥꯟꯇꯗꯤ ꯎꯏꯔꯨꯝ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯩꯗꯧꯔꯒꯦ?" "ꯃꯃꯥꯡꯗꯤ ꯏꯄꯨ ꯂꯩꯇꯕꯅꯤꯅ ꯄꯣꯠꯁꯨ ꯊꯤꯜꯍꯧꯗ꯭ꯔꯦ, ꯄꯤꯛꯄ ꯆꯥꯎꯕ ꯍꯟꯗꯛꯇꯤ ꯄꯣꯠꯈꯔ ꯇꯝꯃꯨꯒꯦꯅ, ꯐꯤꯔꯣꯏꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ." "ꯇꯝꯃꯨꯁꯨ ꯀꯩꯅꯣꯅꯦ?" "ꯏꯃꯥꯕꯣꯛꯅ ꯈꯨꯗꯩ ꯁꯥꯔꯤ, ꯖꯨꯔꯥꯗ 300 ꯑꯣꯏꯔ ꯃꯥꯜꯂꯦ." "ꯁꯦꯜꯒ ꯂꯩꯍꯔꯛꯑꯅꯨꯍꯦ, ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯂꯥꯛꯀꯗꯧꯔꯤ, ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ." "ꯑꯩꯗꯤ ꯗꯗꯥꯅ ꯄꯤꯕꯤꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯄꯣꯠ ꯊꯤꯜꯂꯨꯗꯧꯔꯤꯒꯦ?" ꯈꯪꯗꯦ, ꯅꯪꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯣ." "ꯌꯥꯅꯕ ꯍꯥꯏꯁꯤꯕꯨ ꯁꯤꯀꯤꯁꯨ ꯊꯣꯛꯇꯕ ꯑꯩꯅ ꯀꯔꯤꯅꯣ ꯁꯤꯜꯗꯧꯔꯤꯁꯤꯕꯣ?" "ꯑꯕꯦꯝꯃ, ꯑꯩꯅꯦ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯏꯁꯦ, ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯑꯅꯨ ꯑꯩ." ꯃꯅꯤꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯐꯝꯂꯝꯕꯅꯤ꯫ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯍꯤꯞꯊꯩ, ꯃꯊꯟꯇ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯩ ꯀꯅꯥꯅꯣ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯨꯄꯥꯅ ꯁꯨꯕꯅꯤ, ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯄꯥꯜ ꯇꯥꯡꯖꯕꯤꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯈꯔꯁꯤ ꯍꯩꯔꯕꯗꯤ ꯌꯥꯔꯦ ꯈꯜꯂꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ ꯃꯅꯤꯂꯩꯃ꯫ ꯅꯨꯄꯤ ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪꯗꯤ ꯅꯠꯇꯦ, ꯐꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯒꯅꯤ ꯅꯨꯡꯉꯥꯏꯖꯔꯦ ꯈꯟꯗꯨꯅ ꯀ꯭ꯋꯥ ꯃꯇꯞ ꯈꯔꯒ ꯌꯥꯝꯅ ꯆꯥꯔꯒ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ, ꯀꯣꯔꯤꯌꯥꯟ ꯗ꯭ꯔꯃꯥ ꯌꯦꯡꯂꯒ ꯌꯦꯅꯈꯥꯗ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯕ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯅ ꯅꯨꯄꯥꯒꯤ ꯃꯈꯥ, ꯍꯤꯡꯃꯤꯟꯅꯕꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯅꯠꯇꯕ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯗꯨꯗꯪ ꯄꯥꯡꯊꯣꯛꯄ ꯃꯌꯥꯝ ꯑꯁꯤꯗ ꯃꯅꯤꯂꯩꯃ ꯋꯥꯈꯜ ꯃꯊꯪ ꯂꯥꯝꯁꯤꯜꯂꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯁꯨ ꯑꯃꯅꯤꯀꯣ, ꯌꯨꯝꯒꯤ ꯃꯧꯅꯤ ꯑꯩꯁꯨ, ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪ, ꯕꯕꯥꯒꯤꯅꯤ, ꯏꯃꯥꯒꯤꯅꯤ, ꯇꯥꯆꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃꯠꯇ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯄꯤꯖꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ, ꯊꯧꯅꯥ ꯂꯩꯇꯦ꯫ ꯅꯨꯄꯥꯒꯤ ꯃꯄꯥꯜ ꯇꯥꯡꯂꯒ ꯍꯤꯡꯂꯨꯕꯅꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯆꯤꯡꯈꯠꯄꯗꯤ ꯌꯥꯔꯔꯣꯏ." ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯅꯤꯂꯩꯃꯁꯨ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯟꯗꯨꯕꯂꯥ ꯊꯣꯡꯒꯥꯜꯗꯒꯤ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯟꯗꯨꯕꯂꯥꯅ ꯁꯣꯜꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯀꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯃꯔꯨꯞꯅꯦꯗꯅ ꯉꯟꯇꯥ ꯊꯣꯛꯈꯤꯕꯗꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯏꯁꯧ ꯇꯧꯔ ꯍꯟꯖꯤꯜꯂꯛꯂꯤꯁꯤꯅ?" "ꯆꯩꯔꯥꯎꯕꯁꯨ ꯂꯩꯔꯤ, ꯄꯩꯁꯥꯗꯣ ꯈꯔ ꯌꯦꯟꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯆꯥꯎꯈꯠꯅꯕꯅꯤ ꯑꯗꯨꯅꯅꯤ, ꯌꯦꯟꯕ ꯄꯩꯁꯥ ꯀꯣꯟꯅꯔꯣꯏ ꯇꯧꯗꯅ ꯍꯦꯛ ꯍꯦꯜꯂꯛꯇ꯭ꯔꯦꯗꯅ꯫
ꯂꯥꯏꯁ꯭ꯔꯝꯒꯤ ꯇꯃꯨ ꯍꯥꯏꯕꯤꯗꯣ ꯃꯗꯨꯅ ꯍꯤꯠ ꯃꯍꯦꯜꯂꯤ. ꯆꯥꯎꯈꯠꯅꯕꯅꯤꯅ ꯇꯧꯖꯔꯤꯕ ꯅꯠꯇ꯭ꯔꯅꯦ, ꯌꯥꯅꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯁꯨ. ꯌꯥꯅꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯕ ꯅꯠꯇꯦ ꯕꯕꯥ. ꯍꯟꯗꯛꯇꯁꯨ ꯃꯔꯨꯞ ꯐꯥꯎꯔꯤꯕꯅꯤ. ꯄꯩꯁꯥꯗꯣ ꯇꯃꯨ ꯍꯥꯏꯕꯤꯗꯨꯅ ꯑꯔꯩꯈꯩ ꯄꯥꯏꯁꯤꯜꯂꯦ. ꯃꯌꯥꯝꯒꯤ ꯌꯦꯟꯁꯤ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯕ ꯌꯥꯔꯔꯣꯏ. ꯁꯤꯒꯤꯅꯤꯗꯅ. ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯩ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤꯒꯦ. ꯕꯕꯥꯅ ꯍꯜꯂꯛꯄꯗ ꯇꯣꯟꯗꯣꯟꯗꯒꯤ ꯄꯩꯁꯥꯗꯨꯁꯨ ꯈꯔ ꯂꯧꯕꯤꯔꯛꯂꯣ. ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯧꯔꯛꯂꯒꯦ. ꯑꯣꯀꯦꯟꯁꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯆꯥ ꯑꯇꯣꯝꯕ ꯄꯔꯁꯤꯀꯥꯟꯇꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯃꯤ. ꯍꯌꯦꯡꯅꯤ ꯆꯩꯔꯥꯎꯕꯁꯤ. ꯏꯃꯧꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯔꯦ ꯃꯄꯥꯝꯗ ꯄꯨꯖꯅꯕ? ꯈꯪꯗꯦꯗ. ꯀꯥꯟꯇ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯇꯉꯛ ꯇꯉꯛ ꯈꯨꯝꯂꯛꯏ. ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯅꯤ, ꯃꯥꯅ ꯊꯣꯛꯄ ꯁꯤꯟꯈ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯊꯧꯋꯥꯏ ꯁꯥꯗꯅ ꯈꯨꯝꯂꯛꯄ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯏꯟꯗꯨꯕꯂꯥꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ. ꯏꯃꯧꯅ ꯁꯦꯜ ꯊꯣꯛꯄ ꯀꯔꯤ ꯁꯨꯔꯨꯗꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯅꯞꯁꯤꯜꯂꯨꯗꯧꯔꯤꯕ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ. ꯀꯨꯝ ꯍꯧꯕꯅꯤ, ꯏꯃꯧꯒꯤ ꯀꯔꯤ ꯂꯩꯕꯤꯔꯦ ꯍꯪꯂꯨꯕꯕꯨ ꯈꯪꯗꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯍꯥꯏꯕ. ꯁꯦꯜ ꯀꯣꯟꯅꯗ꯭ꯔꯦ ꯏꯃꯥ. ꯑꯩꯁꯨ ꯀꯣꯛꯁꯦ ꯁꯥꯔꯤꯅꯤ. ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯅꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ. ꯃꯤꯅ ꯑꯩꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯦ ꯍꯥꯏꯅꯕꯤꯈꯤꯗꯣꯏꯅꯦ ꯏꯃꯥ. ꯏꯃꯧꯅ ꯀꯔꯤꯃꯇ ꯄꯨꯗꯕ ꯃꯈꯩ ꯃꯄꯥꯝꯗ ꯆꯠꯄꯗꯨꯅ ꯀꯝꯗꯧꯕ? ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯔꯤꯔꯣ ꯑꯗꯨꯅ? ꯏꯃꯥ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ. ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯕ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯀꯥꯟꯇ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯝꯃꯤ. ꯌꯦꯡꯉꯣ ꯏꯆꯥꯅꯨꯄꯥ, ꯃꯌꯨꯝꯗ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ. ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗ ꯇꯤꯜꯂꯨꯕ ꯐꯪꯂꯤꯕ꯭ꯔꯥ? ꯆꯠꯂꯁꯨ ꯀꯌꯥꯝ ꯁꯥꯡꯕ ꯃꯇꯝꯅꯣ? ꯃꯧꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯆꯠꯅꯗꯦ, ꯐꯖꯅꯁꯨ ꯍꯥꯏꯅꯗꯦ. ꯃꯄꯥꯝꯒ ꯅꯨꯄꯥ ꯃꯌꯨꯝꯒ ꯇꯣꯏꯅ ꯁꯝꯅꯔꯕꯗꯤ ꯏꯃꯨꯡ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯃꯧꯁꯨ ꯅꯠꯇꯦ. ꯌꯦꯡꯉꯨ, ꯃꯩꯇꯩꯒꯤ ꯆꯍꯤ ꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯅ ꯌꯨꯝ ꯀꯩ ꯁꯤꯠꯆꯤꯜ ꯂꯝ ꯁꯦꯡꯗꯅ ꯇꯧꯔꯤꯕ ꯑꯁꯤꯅꯤ. ꯅꯪꯒꯤ ꯕꯕꯥ ꯅꯥꯔꯛꯄꯅ ꯏꯃꯧ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯕꯥ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯃꯤꯠꯃꯛꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯧꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯃꯥ ꯑꯗꯨꯅ ナꯔꯛꯄꯗꯗꯤ ꯅꯪꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯨꯏ? ꯏꯃꯥꯒ ꯏꯃꯧꯒ ꯆꯠꯂꯨꯏ. ꯑꯅꯥꯕꯒꯤ ꯆꯥꯅꯕ ꯈꯔ ꯑꯗꯣ ꯑꯗꯨꯝ ꯄꯤꯔꯝꯂꯒ ꯍꯜꯂꯛꯄꯅꯤ. ꯃꯗꯨ ꯏꯃꯧꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯄꯣꯛꯄꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯒ ꯆꯍꯤꯁꯤꯒꯤ ꯄꯣꯠ ꯈꯔ ꯃꯄꯥꯝꯗ ꯇꯝꯂꯨꯕꯒꯤ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯈꯪꯗꯦ, ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯅ ꯍꯦꯛꯇ ꯏꯃꯧꯗ ꯍꯥꯏꯕꯁꯤꯕꯨ ꯏꯆꯥ ꯃꯥꯟꯗꯦꯗ ꯀꯥꯟꯇ ꯅꯪꯒꯤ ꯋꯥꯉꯥꯡꯁꯦ. ꯇꯟꯖꯥ ꯆꯥꯅꯅ ꯃꯅꯤꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯟꯗꯨꯒ ꯀꯥꯟꯇꯒꯗ ꯆꯥ ꯄꯤꯔꯝꯃꯤ. ꯑꯕꯦꯝꯃ, ꯍꯌꯦꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯨꯝꯒꯤꯁꯨ ꯏꯃꯧꯒꯤꯁꯨ ꯄꯨꯅꯅꯕ ꯍꯣꯔꯦꯜꯗꯤ ꯏꯃꯥꯒ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ. ꯆꯥꯛ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨ. ꯃꯃꯥ ꯌꯥꯔꯅꯤꯗ, ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏꯒꯦ, ꯃꯊꯪꯗ ꯑꯣꯏꯅ. ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯠꯇ꯭ꯔꯤꯉꯩꯗ ꯏꯟꯗꯨꯅ ꯃꯔꯛ ꯊꯠꯂꯛꯏ. ꯀꯔꯤꯒꯤ? ꯍꯟꯗꯛꯁꯨ ꯆꯠꯀꯗꯕꯅꯤ. ꯃꯔꯨꯗꯤ ꯅꯨꯡꯁꯤꯕꯗꯨꯅꯤ, ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯅꯠꯇꯦ. ꯂꯥꯞꯅꯈꯤꯕ ꯀꯌꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤꯠ ꯆꯠꯁꯤꯟꯍꯟꯅꯕꯅꯤ. ꯈꯨꯗꯣꯜꯅ ꯆꯍꯤ ꯍꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯁꯛ ꯑꯗꯨꯅꯤ. ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯏꯃꯧꯒꯤ ꯐꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯤ. ꯃꯊꯪ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ ꯃꯃꯥ. ꯗꯗꯥꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯍꯟꯗꯛꯇꯤ ꯀꯥꯟꯇꯁꯨ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ. ꯌꯥꯅꯤꯌꯦ, ꯑꯩ ꯂꯣꯏꯅ ꯁꯤꯜꯂꯒꯦ. ꯃꯅꯤꯂꯩꯃ ꯉꯔꯥꯡꯒꯤ ꯀꯥꯟꯇꯒꯤ ꯄꯥꯎꯈꯨꯝꯗ ꯌꯥꯝꯅꯗꯤ ꯋꯥꯔꯧꯖꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯉꯛ ꯇꯉꯛ ꯀꯥꯟꯇꯗ ꯌꯦꯡꯂꯝꯃꯤ. ꯃꯅꯤꯂꯩꯃꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯥꯟꯇꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ. ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯧꯒꯤ ꯆꯥꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯊꯦꯡꯂꯅꯤ. ꯍꯣꯏ ꯃꯃꯥ, ꯍꯥꯏꯔꯝꯂꯒ ꯃꯅꯤꯂꯩꯃꯁꯨ ꯆꯪꯈꯤꯔꯝꯃꯤ. ꯍꯌꯦꯡꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯔꯕꯁꯨ ꯍꯤꯗꯥꯛꯀ ꯌꯧꯕꯗꯤ ꯌꯥꯔꯣꯏꯍꯦ. ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡꯗꯤ ꯇꯥꯍꯟꯕ ꯌꯥꯔꯣꯏꯀꯣ ꯀꯥꯟꯇ. ꯑꯁꯨꯝꯅ ꯀꯥꯟꯇꯒꯤ ꯃꯃꯥꯅ ꯀꯥꯟꯇꯗ ꯍꯥꯏꯔꯝꯃꯤ. ꯅꯃꯧꯒ ꯏꯃꯥꯒꯒꯤ ꯑꯄꯥꯝꯕꯗ ꯇꯧꯖꯔꯒꯦ. ꯑꯔꯣꯏꯕꯗ ꯃꯥꯏ ꯊꯥꯖꯤꯜꯂꯛꯏꯗ ꯏꯆꯥꯗꯤ. ꯍꯦ, ꯏꯃꯥꯅ ꯇꯝꯕꯤꯕꯅꯤ. ꯊꯤꯗꯍꯦ ꯑꯉꯥꯎꯕꯁꯤꯗꯤ. ꯆꯩꯔꯥꯎꯕꯒꯤ ꯀꯩꯊꯦꯜ ꯀꯥꯔꯨꯔꯒ
ꯆꯥꯛꯁꯪꯗ ꯃꯅꯤ ꯃꯃꯧ ꯅꯣꯛꯅꯈꯦꯅ ꯋꯥꯔꯤ ꯇꯧꯕ ꯑꯗꯨ ꯎꯔꯒ ꯆꯥꯛꯁꯪꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯄ꯭ꯔꯦꯁꯤꯀꯥꯟꯇꯁꯨ ꯅꯣꯛꯂꯝꯃꯤ. ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯝꯃꯤ. ꯃꯅꯤ ꯂꯩꯃꯅ ꯃꯥꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯛꯏ. ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ. ꯂꯣꯏꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯉꯜꯂꯤꯁꯤꯗꯤ. ꯍꯣꯔꯦꯜ ꯊꯦꯡꯂꯗꯤ? ꯂꯥꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯥꯕ ꯂꯣꯏꯔꯒ ꯆꯠꯀꯦ. ꯌꯥꯅꯤꯌꯦ. ꯃꯃꯥ ꯃꯊꯟꯗ ꯋꯥꯍꯧꯔꯅꯤꯌꯦ ꯑꯩꯁꯨ ꯉꯟꯇꯥ ꯆꯠꯂꯗꯤ. ꯑꯐꯩꯃ, ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯃꯅꯤꯡꯗꯒꯤ ꯃꯅꯤ ꯂꯩꯃꯕꯨ ꯀꯥꯟꯇꯅ ꯇꯞꯅ ꯀꯣꯟꯁꯤꯜꯂꯝꯃꯤ. ꯃꯃꯥ ꯎꯔꯗꯤ ꯑꯩ ꯂꯣꯏꯔꯦ ꯗꯗꯥ. ꯊꯥꯗꯣꯛꯑꯣ. ꯑꯩꯗꯤ ꯏꯔꯨꯒ ꯂꯨꯖꯔꯕꯅꯦ. ꯊꯥꯗꯣꯛꯑꯣꯏ. ꯇꯥꯏꯔꯦꯟ ꯃꯅꯥꯔ ꯀꯩꯅꯣꯝ ꯈꯤꯛꯇꯣꯛꯑꯣ. ꯌꯥꯅꯤ? ꯃꯃꯥ ꯀꯧꯔꯦ. ꯀꯣꯜꯂꯤꯕ ꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯀꯥꯟꯇ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯏ. ꯏꯔꯨ ꯂꯨꯖꯊꯣꯛꯎꯔꯣ. ꯍꯣꯔꯦꯟ ꯑꯩ ꯊꯤꯟꯕꯤꯌꯣ. ꯀꯥꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯍꯧꯔꯝꯃꯤ. ꯏꯟꯗꯨꯕꯂꯥ ꯃꯆꯥꯁꯤꯡꯅ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯤ. ꯄ꯭ꯔꯁꯤꯀꯥꯟꯇꯒꯤ ꯃꯃꯥꯟꯅꯕ 3ꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯑꯃꯗꯤ ꯆꯤꯡꯃꯤꯅꯤ. ꯏꯆꯥꯁꯤꯡꯗꯤ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ. ꯌꯨꯝ ꯀꯩꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯟꯅꯔꯕ꯭ꯔꯣ? ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯏꯇꯥꯎ ꯑꯃꯗꯤ ꯄꯥꯟꯗ꯭ꯔꯤ ꯏꯃꯥ. ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯂꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯔꯥ? ꯃꯥꯅꯤ ꯏꯃꯥ. ꯍꯣꯏꯗ, ꯌꯥꯔꯤꯗ. ꯂꯩꯈꯣ. ꯂꯩꯈꯣ. ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯐꯪꯒꯦ ꯉꯝꯂꯔꯣꯏꯗꯕꯅꯤ ꯌꯨꯝꯕꯨ ꯄꯥꯜꯂꯕꯗꯤ. ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯏ. ꯍꯣꯏ ꯏꯃꯥ. ꯑꯇꯩꯁꯤꯡꯗꯨꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ. ꯇꯁꯦꯡꯅ ꯆꯍꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤ. ꯅꯨꯄꯤ ꯆꯥꯅꯕ, ꯋꯥꯈꯜ ꯃꯥꯟꯅꯕ ꯊꯤꯔꯤꯉꯩꯗꯅꯤ. ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯁꯤ ꯈꯪꯉꯤ. ꯑꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ, ꯏꯃꯥꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯤꯅꯦ. ꯂꯥꯛꯄꯤꯌꯣꯅꯦ ꯏꯃꯥ. ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯁꯨ ꯏꯃꯥꯍꯣꯏꯒ ꯁꯛ ꯈꯪꯅꯕ ꯌꯥꯔꯅꯤ. ꯆꯤꯡꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯊꯪꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯂꯥꯛꯄꯤꯅꯕꯒꯤ ꯏꯟꯗꯨꯕꯂꯥꯗ ꯍꯥꯏꯔꯝꯃꯤ. ꯀꯣꯏꯔꯛꯀꯦ ꯏꯃꯥ, ꯁꯣꯏꯗꯅ ꯀꯣꯏꯔꯛꯀꯦ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯅꯧꯕ ꯆꯍꯤ. ꯉꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯗꯨꯅ ꯏꯁꯣꯔꯗ ꯆꯍꯤꯁꯤꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯂꯩꯕ ꯏꯃꯨꯡ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕꯒꯤ ꯊꯧꯅꯤꯖꯩ. ꯂꯣꯏꯅꯅ ꯀꯦꯅ ꯃꯧꯅ ꯅꯤꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯍꯔꯥꯎꯅ ꯂꯥꯛꯅꯗꯨꯅ ꯉꯝꯖꯕ ꯈꯨꯗꯣꯜꯁꯤꯡ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯇꯝꯖꯗꯨꯅ ꯃꯩꯇꯩꯒꯤ ꯆꯍꯤ ꯍꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯩ. ꯑꯃꯗꯤ ꯂꯥꯞꯅꯔꯝꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯛꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯄꯤꯕꯤꯔꯤ. ꯃꯅꯤ ꯂꯩꯃꯁꯨ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯄꯤꯕꯨ ꯅꯨꯄꯤꯅ ꯍꯟꯊꯅ ꯈꯟꯕ, ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯕ, ꯅꯨꯄꯥꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯍꯟꯊꯕ ꯊꯥꯛꯇ ꯊꯝꯕꯤꯕ ꯀꯌా ꯑꯁꯤ ꯑꯁꯨꯃꯛ ꯂꯣꯏꯅꯗꯨꯅ ꯋꯥꯈꯜꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯟꯅꯥꯏꯒꯤ ꯆꯥꯎꯈꯠꯄ ꯊꯤꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯕꯅ ꯑꯃꯅ ꯑꯃꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯝꯃꯤꯟꯅꯁꯦ. ꯂꯣꯏꯅꯅ ꯑꯇꯣꯞꯄꯗ ꯃꯈꯥ ꯄꯣꯜꯂꯒ ꯍꯤꯡꯒꯅꯤ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯦꯅꯈꯥꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯈꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯂꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤꯗꯃꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯞꯅ ꯅꯤꯡꯁꯤꯡꯖꯔꯤ꯫